Lakliba May Ahumda Miyamna Sintha Leptuna Kumal Lampakta Pangthokadoriba Manipur People's Convention on 2 years of Manipur Crisis da Sarukyabiu Haina Coordinating Committee on Manipur Integrity Kokomige Convener Khuraizam Athobana Appeal Torakle Lamfel Pata Leipa Kokomige Mayai Shangda Pangthokiba Paugi Mifam Amada Wafamase Fongdokladuna Khuraizam Athobana Makhatana Hai Chahiani Faraklaba Irang Asida Mapi Mapa Oriba Government of Indiana Irang Asigi Waroishin Ama Puraknaba Tawfam Thokpa Mati Laukat Pam Thokpa Mayek Thokpa Thabak Thoram Singh Ipai Pai Khalaktaba Kaya Asina Manipurgi Miyamase Ngasisu Tawfam Khangdana Khoirang Khoishaunaduna Leiri Lakliba Me Ahumda Pangthokadoriba Miyamgi Oiba Mifam Asida Tongan Tongan ba Lup Kaya ke Akhang Ahayamati Wangangloi Kayana Tongan Tongan ba Wafam Singh Fongdok Nagani May Ahumda Pangthokadoriba Miyamgi Mifam ase Yamdamak Maru Oibana Numit Asida Manipurgi Miyamna Numit Asida Isha Isage Sintha Leptuna Miyamgi Mifam Asida Saruk Yabiyo Mifam Asida Tongan Tongan ba Warep Kaya Lauduna Government of India da Taksin Napa Pandam Thamle Irang Asina Sokhalaba Miyoi Kaya Amaso Ngasishu Mayumda Changduna Leiba Ngamdaduna Relief Camp Singda Changjafam Lauduna Awa China Kangduna Leidibani Oirakliba Fiba Masida Government of India gi Oiba Firip Asina Karino Haibase Miyamna Hangnarakliba Wafamne Chahi Ani Faraklaba Irang Asida Ngasi Fauba Government of Indiana Thawai Yausindana Laithokliba Sigi Maruoiba Maram Karino Haiba Aikhoi Khanapam Thoi Mifamasi Asoyangam Amadi Tokaningdaba Thaudok Amata Yaudana Pangthoknaba District Administration Police CSO Amadi Loopsingna Corporation PBU Hainaso Mahakna Makhatana Fongdokhi Pangthokadoriba Mifam asida akhoi masak thokpa India government gi magi tokhadraba lenga kamoina magi praja singi magi citizen singi yaifanaba amadi kudong chananaba magi phangbam thokpa right sing phangananaba India government magi tawham thokpa crisis asi gi masak sing asi khangdok minaba masigi factors sing khangdok minaba masigi drivers sing khangdok minaba conflict asida crisis asida responsible oriba elements sing khangdok minaba aduga punumak sing adu India government ki mafamda lebak miyam gi ba punba kholauma thamduna apunba demand ama set tawduna India government da thabak pangthok nanabagi adum laba warep sing tananaba hona jagadoriba sing laba Miyamgi Mifam asi tangai padana iramdam ilepa sida leibiriba awana sigi maisa khangaga chahi ani lakpiraba koi mipum khudimangna Mifam asi saruk yabiu haiduna kokomi gi maigedagi paujil kachari aduga tongan ba kanglu puruki jinnaw singsu irang asi loishanna boganabada mating pangbiba galwenana Mifam asi saruk yabiduna isa gi motsing thambiba wafam sing thambiba punama se Akangai mea mamana nangna gadoriba naina gadoriba from singsi tabira kanda koileba ki upun ware gome logo sina mea punna saruk yabiu haiba paujel si thamjali